ꯄꯤꯛꯁꯤꯗꯩꯗ ꯑꯩꯅ ꯑꯍꯥꯟꯕ ꯄꯤꯖꯅꯤꯡꯕ ꯀꯃꯦꯟꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ 255 ꯀꯝꯄꯅꯤ ꯌꯧꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏ ꯑꯣꯄꯔꯦꯠ ꯇꯧꯔꯦ ꯏꯪ ꯆꯤꯛꯄ ꯑꯣꯏꯔꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯄꯤꯕ ꯁ꯭ꯄꯤꯆꯇꯣ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯍꯥꯟꯅ ꯊꯝꯖꯒꯦ 255 ꯀꯝꯄꯅꯤ ꯄꯨꯁꯜꯂꯛꯑꯀꯥꯟꯗ ꯌꯥꯝ ꯂꯥꯏꯅ ꯃꯩꯇꯩ ꯍꯥꯜꯍꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯣ ꯑꯗꯨꯅꯤ ꯍꯥꯟꯅ ꯊꯝꯖꯒꯦ ꯗꯦꯟ ꯑꯃꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯏ ꯑꯃꯨꯛꯇꯪ ꯊꯌꯥꯏꯅ ꯑꯩ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯈꯤꯒꯦꯀꯣ ꯃꯇꯥꯏꯗ ꯑꯃꯨꯛ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯏꯆꯟ ꯁꯨꯕ꯭ꯂꯥꯏ ꯌꯥꯝ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏ ꯌꯥꯝ ꯁꯣꯛ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ ꯊꯣꯛꯈꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯂꯩꯈꯤꯗꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯄꯥ ꯑꯃꯅ ꯉꯁꯤ ꯐꯨꯇꯦꯖꯇꯀꯣ ꯃꯆꯥꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯥꯅꯕ ꯄꯣꯠ ꯄꯤꯕ ꯂꯥꯛꯄꯗ ꯉꯥꯎꯆꯠꯂꯒ ꯆꯠꯄ ꯃꯥꯟꯕ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯛꯑꯦ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯑꯦꯕꯀꯣ ꯃꯗꯨ ꯌꯥꯝ ꯁꯣꯛ ꯑꯣꯏ ꯏꯆꯟ ꯁꯨꯕ꯭ꯂꯥꯏꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯊꯩꯗꯣꯛꯑꯒ ꯄꯨꯕ ꯌꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯑꯃ ꯀꯣ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯊꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯒꯤ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯕ ꯐꯤꯕꯝ ꯂꯥꯛꯑꯦ ꯃꯔꯝꯗꯤ ꯁꯨꯛ ꯌꯥꯝꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯖꯣꯟ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯗ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯥꯐ ꯑꯃ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯕ ꯃꯤꯁꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕꯁꯨ ꯑꯣꯏꯁꯅꯨ ꯀꯣ ꯑꯗꯨꯕꯨ ꯃꯥꯡꯕ ꯍꯥꯏꯁꯦ ꯃꯁꯤ ꯄ꯭ꯂꯥꯅꯤꯡ ꯄ꯭ꯂꯥꯟꯅꯔ ꯇꯧꯔꯀꯥꯟꯗ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯃꯤ ꯑꯃ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯤꯡꯅꯕ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯉꯁꯤ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯐꯤꯂꯤꯡꯁꯇ ꯃꯄꯥ ꯑꯣꯏꯕꯗꯨꯅ ꯉꯁꯤ ꯍꯥꯄꯦꯟ ꯑꯃ ꯁꯦꯠꯂꯒ ꯆꯄꯟ ꯑꯃ ꯇꯣꯡꯉꯒ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯖꯁ ꯐꯦꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯆꯥꯄꯣꯠ ꯈꯔ ꯊꯤꯜꯂꯒ ꯆꯠꯄꯒꯤ ꯃꯥꯒꯤ ꯐꯨꯇꯦꯖ ꯉꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯕꯗꯣ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯗꯨꯒꯤ ꯊꯃꯣꯏꯗꯨ ꯎꯕ ꯀꯥꯟꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯍꯪꯅꯤꯡꯉꯦꯕ ꯃꯣꯏꯗ ꯀꯣꯏꯁꯟ ꯁꯨꯕ꯭ꯂꯥꯀꯣ ꯌꯥꯝ ꯁꯣꯛ ꯑꯣꯏ ꯗꯦꯟ ꯆꯍꯤ 7-9ꯗ ꯉꯥꯏꯔꯤꯕ ꯊꯥ 8 ꯁꯣꯔꯤ ꯆꯍꯤ 1-2ꯗ ꯉꯥꯏꯔꯤꯕ ꯆꯍꯤ 2-3ꯗ ꯉꯥꯏꯔꯤꯕ ꯊꯥ 8-9ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗ ꯆꯠꯊꯔꯛꯄ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯎꯔꯦꯀꯣ ꯍꯟꯖꯟꯅ ꯇꯣꯔꯆꯔ ꯇꯧꯕꯒꯤ ꯑꯇꯨꯝꯕ ꯄꯣꯠ ꯑꯃ ꯊꯤꯟꯕꯒꯤ ꯗꯥꯛꯐꯝ ꯌꯥꯟꯕꯒꯤ ꯗꯥꯛꯐꯝ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟ ꯃꯌꯥꯝꯁꯤꯗꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯁꯦ ꯊꯩꯗꯣꯛꯈꯤꯕ ꯌꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯉꯁꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯗ ꯉꯁꯤꯒꯤ ꯗꯁꯥꯗ ꯇꯥꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯅꯠꯇ꯭ꯔꯕ ꯐꯥꯎꯕꯗ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯉꯒ ꯏꯁꯨꯁꯤ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯏꯁꯨꯁꯦ ꯌꯥꯝꯅ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯏꯁꯨ ꯑꯃꯈꯛ ꯗꯥꯏꯚꯔꯠ ꯇꯧꯕ ꯌꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯗꯨ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅ ꯑꯃ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯍꯤꯡꯉꯝꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯗꯨꯕꯨ ꯏꯁꯨꯗꯤ ꯂꯥꯛꯏꯕ ꯏꯁꯨꯁꯤ ꯑꯩꯈꯣꯏ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗ ꯂꯩꯃꯈꯣꯡꯒꯤ ꯌꯥꯝꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯖꯣꯟ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯃꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯕ ꯍꯥꯏꯁꯤ ꯃꯁꯤ ꯀꯣꯏꯁꯟ ꯃꯥꯔꯛ ꯌꯥꯝ ꯂꯩ ꯀꯣꯏꯁꯟ ꯌꯥꯝ ꯂꯩ ꯑꯗꯨ ꯃꯃꯥꯡꯒꯤ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯐꯪꯕ ꯐꯨꯇꯦꯖ ꯈꯔꯗ ꯃꯥꯅ ꯆꯪꯈꯤꯕꯒꯤ ꯃꯥꯅ ꯏꯟꯇ꯭ꯔꯤ ꯇꯧꯔꯝꯕꯒꯤ ꯃꯥꯅ ꯂꯥꯛꯈꯤꯕꯒꯤ ꯉꯁꯥꯏꯐꯥꯎꯗ ꯑꯩꯈꯣꯏ ꯎꯅꯍꯧꯕ ꯀꯥꯡꯕꯨ ꯈꯔꯗ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯪꯃꯤꯟꯅꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯐꯥꯎ ꯎꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯐꯪꯕ ꯎꯈ꯭ꯔꯦꯀꯣ ꯑꯗꯨ ꯇꯥꯃꯣ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯅꯪ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯍꯥꯔꯂꯤ 3-4-5 ꯗꯦꯖꯁꯤ ꯅꯩꯁꯜꯂꯒ ꯊꯝꯕꯒꯤ ꯃꯔꯝꯁꯦ ꯁꯤ ꯃꯔꯝꯁꯤꯁꯨ ꯑꯩꯈꯣꯏ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕ ꯗꯦꯟ ꯑꯃꯅ ꯑꯃꯨꯛ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏ ꯇꯥꯃꯣꯅ ꯏꯆꯤꯟ ꯏꯅꯥꯎꯈꯩ ꯈꯟꯅꯖꯈꯤꯕꯗꯨꯅꯤ ꯀꯣꯇꯨꯅꯒ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅꯒ ꯉꯁꯥꯏꯒꯤ ꯀꯟꯗꯦꯝꯅꯦꯁꯟ ꯑꯣꯏꯕ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯄ꯭ꯔꯦꯁ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤꯗ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃꯈꯛ ꯂꯩꯌꯦꯕ ꯄꯤꯛꯈ꯭ꯔꯕ ꯊꯥ 8-9ꯒꯤ ꯑꯉꯥꯡꯗꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯄꯥꯜꯂꯒ ꯁꯤꯈꯤꯕ ꯅꯠꯇꯕꯀꯣ ꯗꯥꯏꯔꯦꯛ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯐꯥꯔꯒ ꯃꯈꯨꯠ ꯆꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯨ ꯇꯧꯔꯒ ꯐꯥꯔꯒ ꯄꯨꯔ ꯆꯠꯈ꯭ꯔꯀꯥꯟꯗ 2-3 ꯑꯩꯈꯣꯏ ꯂꯣꯠꯁꯟ ꯊꯝꯃꯀꯥꯟꯗ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯄ ꯗꯩꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯥꯠꯇꯣꯛꯈꯤꯕꯗꯨꯗꯤ ꯃꯁꯤ ꯀꯣꯇꯨꯅ ꯀꯟꯗꯦꯝ ꯇꯧꯗꯦꯕꯀꯣ ꯑꯗꯨꯒ ꯑꯥꯔꯃꯤꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯃꯥꯡ ꯀꯥꯟꯗ ꯃꯣꯏꯅ ꯀꯟꯗꯦꯝ ꯇꯧꯋꯦꯕ ꯃꯁꯤ ꯀꯩꯅꯣ ꯋꯥꯠ ꯏꯁ ꯗ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯀꯣ ꯀꯔꯤ ꯃꯔꯝꯗ ꯀꯩ ꯂꯩꯒꯦꯕ ꯗꯦꯟ ꯑꯃꯅ ꯃꯗꯨꯒꯤ ꯃꯌꯦꯛ ꯂꯥꯕ ꯈꯨꯗꯝ ꯃꯃꯥꯡꯗ ꯑꯃꯨꯛ ꯑꯥꯔꯃꯤꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯉꯥꯡ ꯑꯃꯗꯤ ꯀꯣꯇꯨꯅ ꯀꯜꯂꯒ ꯁꯤꯟꯅꯈꯤꯕ ꯋꯥꯔꯤ ꯂꯩꯔꯤꯕꯀꯣ ꯃꯁꯤꯗ ꯑꯥꯔꯃꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯆꯤꯡꯅꯔꯤ ꯍꯥꯏꯅꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯀꯣꯇꯨꯅ ꯍꯦꯛ ꯀꯟꯕꯒꯤ ꯇꯥꯏꯞꯇ ꯍꯦꯛ ꯇꯧꯕ ꯃꯑꯣꯡ ꯃꯣꯏꯅ ꯍꯦꯛ ꯌꯥꯅꯤꯡꯗꯕ ꯃꯑꯣꯡ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯅ ꯍꯦꯛ ꯇꯧꯋꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯣꯇꯨꯒ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯔꯛꯁꯤꯗ ꯀꯔꯤꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯅꯤꯡꯕ ꯑꯃ ꯂꯥꯛꯑꯦꯕ ꯏꯆꯟ ꯁꯨꯕ꯭ꯂꯥꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥꯅꯦ ꯀꯣ
political drama da uma tamda ikhoi gi de ikhoi thawai mang bu du wari ni ikhoi na pen ri chen subla ko aduna jiri gi achawa yam hot haji bakta minu gi pirang kang da leina ri ba du su mathak ta amuk ka dawre haji ato to ba CSO mayam na ima iben mayam na manipur gi thamoi da kai ga legi ba du issue magi issue mayam gi mata chawa issue mo le na sigi pandama ma sigi apa ma sigi asiang agenda ma sida hatpa chena mi sing jet terrorism lau chap chap action lo lu ga na chang la ko edition mayam je tapna na thai la kan da ko atop issue mo divert tawna pro ko khon ba se masi am chawa political drama amani ko masi oin mari oin ambi ko si political drama ni hayo ga di adum ekhoi da hor ani lan mayam ko kasu kai de ado live si ai su maths ki chhatra ni chesubla ko ai master version jera ko ai maths ta honor solution jera ko ni maths ta 2 plus 2 is equal to 4 2 minus 1 is equal to 1 ko magi actual figure ni legane ko ado magi tongan ba sagi quick ni se mayam explanation ta ro su end of the magi portion di magi solution ba peter ya de ko answer mo to ya de maths ta le po chapter di ko funda hajar ni ko ado minus something in hygiene ni di hajik le ba manipur gi issues ji kari no haiba se point khara pi re moina ado gi solution do upi ro projada upi ro hajik solution ji upagam de moina ado ta ta ko di kolom pai ga anka hot ni ba di pa do oja na ter satra do mana issues je anka gi phone ta no hona matam da mana asagi magi tongan ba method amada puru ga de pu sat li ba ko pu sat li ba chen sumla ko adu asing na actual maths ki tongan ma thali jaba magi formula ma yam zuri kan bi ya de dana magi actual formula la ga na ta ga point do ta handa bida khut thai ga mana puni mun de pu ga na pu no hona li ba ko adu kana na puri no si question e khang jage kana pu no oja khoi na sagi poksi wa ne hai ba do adu mo oja khara moina puning ma pur gan 2 plus 2 is equal to 4 ta japo 2 plus 2 equal to 5 ta halaga 5 to the controversy thola irang thola thamakan da nei khai ba nei khai na ga last da c page mari manga je hot ba hol laga shoi am kakpa shoi am kakpa kak pa ga ga last solution la tu draw adu gi kak pa gi manu sida ai mai tai je hat pa ba halakan da ke dawre aro be mo gi decision pi gi ha khan ma khon ma lai re mo de ko sidi kitam ngai ta pon ma ne an issue ji thaidok ga purana bhona ba dugumba khoi gi part amani adubu high court na ngasi manipur gi chief secretary yauna security advisor manipur police ki director general Pidisari Mountain Division ki GOC manipur government ki home commissioner amadi Imphal West ki district SP amadi Semai police ki OC yauna moi day 29 bok ki manung da mai ba ngasi report ama thak na khasi khangre let's see khoi yeng batai moi report ka ipal legen ko ai tar ga di sai areas na moi have to je last ai khoi ju thi di ma missing oi gi ni ha to poi phim nei do re ko adu de khoi mang to khoi asi khoi mang to turi ba asi khoi mang to turi adu sai areas khoi ajning si ai ko tamon habi gi ni se sutan habi gi ni phumjang re mang re thi khang dre hingibra or shirabra habi gi aseng wala na khang da na langkat le ba kamu mayam yaw le de nta ai tar ga sai kai da budai sunshubla option ga shulai te manipur gi praja sing da khoi humble request khoi na appeal to jning basi ai khoi amta bi khoi putmin na si ga darogi sunshubla ko chaman na khoi khola amol na chaman na decision hajik sai area si da hai tamona de habi ai khoi gi limitation ma hai limitation cross to re khoi hajik khoi lupa bani hagi sunshubla lupa bani political drama yamna phajara ba du ma political gi yamna phajaba masat ma le poto mioi khara na si di political gi platform phajara ma gi ngasai gi yamna magul loiba yam powerful loiba du mo karo se mioi khara na si yamna dirty gi mo no phula ga na si rajniti tawi mi sing si di ai khoi mo da pura amne masi tholi ba mu sing je khoina ai khoina saim thamaga di khoi ke do ga ga ha ba si khoi yum sang option subla ko adu na ji issue se kan leite khoi oja laisam kamal babu shona chandana tek ta kaidana hingam basu oishino adu bo ji le films da di ai khoi sai tamar habi duni pikra tha tare ni pan angang mo hat pang ma ni na ai khoi thamoi thajaba di wale adu sai area si da kai gum khar controversy khara kai gum manami na pot khara khoi u khara phangi ko masi si yong tar ga de khoi si yong tar ga de khoi kai lisang chinai khoi thengna ba su yang thengna la khare kai do india lengak na ai khoi da praja si follow le ga hat ki ha chara sino mon kyam ha bang duri khoi le si yeng nom chang ya no siti ta chubla adu gi split adu gi thongna dai khoi praja pun nom change praja khoi okan da min nom change ai khoi apun gi oba thongna amore na khoi kaman muk na da khoi one voice dagi one demand dagi one way ma khoi chami na matam moire leba kan ma jati kan fu kan mai khoi first priority thama kan dai khoi ai khoi pun na khoi min na nom change ha ba se ai ha ma thum jage okay sir
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯌꯥꯝ ꯐꯖꯕ ꯑꯣꯖꯥꯒꯤ ꯋꯥꯐꯝꯁꯤꯡ ꯃꯌꯥꯝ ꯊꯝꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕꯁꯤ ꯌꯥꯝꯅꯃꯛ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ तसेंग हाइरकांदा कइनोमा अखोइना हाइरुबा हाइबा तारे वाकत हाइगद्रा अखोइगी मणिपुर लेंगाक्सिदा बोइरसु आ सेंटर दा बोसु ताबीदबा मवा लौबीदबा कइमता तौबा यादबा करिगुम अमा तौबा यादे बट हाइनाबा अमा याम तोइना हाइनाबा लाइ कइनो हाइकांदा अखोइगी मैतै फुरुप हाइबा तारे मोइना याबा अमा खा हाइतदि सीबतंगदि या हाइबा पोसेमा अखोइगी हाइरे हाइबा तारे अदुना अखोइगी हुजिक हुजिक थोइबा कमलगी कनोसिदसु कनागुमना अखोइगी फाजन पुनसिलका थंबीबाबु ओइरगसु लाइबक फदना हुजिक लेना बोइ तार खुइ टेकता काइना सोयंगाम याउदना अखोइगी मियोबिगी नुंगसिंगा थादोकपिरु हाइबा फमसिसु थमजगे नलाक्जगे ओजा आई अखोइगी फेडरेशन ऑफ सिविल सोसाइटी फोक्सी प्रेसिडेंट थंबीकी बाई कनो अमतंग को तौजगे अखोइगी असिगी कमल बाबू मांगकी बसिगा मरी लेनना अखोइगी फोंदोकपा फमसी आर्मी कैम्प फावबा सिक्योर ओइद्रे कुक्रीना अखोइगी ऑपरेट तौरगा लई हाइबसे मयेक सेंगे हाइना अखोइगी सिदैदा फोंदोकीबा फमने हाइबा तारे अन सिगी पोटसी अखोइगी ngasai अखोइगी कमिंग बैक टू द टॉपिक ऑफ टुडेस डायलॉग हाइबा तारे सिगी कनो से करी लेइ हाइबा अखोइ नैनरक मतंग द पॉलिटिकल की गेम मयाम अमा पॉलिटिकल की ड्रामा सनब मयाम अमा डाइवर्ट तौनब मयाम अमा सुम पोसे मयाम अम लेइग्रे हाइबा तारे अदुना सिगी स्वाइ तिंग द कतंग चिंगसिलागा हाइबा तारे विथ रेफरेंस टू ऑल दिस थिंग्स कमाइन थंबिनिंग ओजा सिमतांगे शुम लामा से कनोनिदा अखोइना हजुक्ति अखोइना सेंट्रल सिक्योरिटी फोर्स लेब जगह जगह सिंगिदा अखोइना केम सिक्योर ओइदगी हसिदी असिदी आई गतन हाइरस प्रोग्राम याम खंगना पोने हाइदी इम्फाल इस वेस्ट की लेब एरिया मनुंग सिदा अखोइ कर्फ्यू थमनदना खोसनदना याम कन हाई सिक्योरिटी अलर्ट ओइगे मनुंग सिदा ngana han सिक्योरिटी एडवाइजर ना 255 कंपनी तरो ngak serani ga हाइरिसे फाइना थमना पोपी इम्फाल इसकी मनंग लेब थमना पोपी एरिया दा इकुइ कुइदना ngasi मरि मानि मांग द नोइ कापकी वरि ताबि रबनी को हम कापथरकी वरि लेहिबने अदर अदुगी थमना पोपी प्रजासंग चिना हाइकी बसी सेंट्रल सिक्योरिटी फोर्स नकंदा लेना मोइना मनिंग दरो कापथरकी रिपोर्ट थमबिनी को प्रजा थमजबरि पोनी को खै जिनिंगसे असिदा कोइना सेंट्रल सिक्योरिटी फोर्स लेरकान कोइना सिक्योर ओयना कोइना लौदुरिसे सि कनाना पिद्रिबो कनो खोगी नोइ थाजरो को प्रजा नै थाजरो केम सोय केम न काफल रोय गाइसे कनाना हाइबो वान खोन तारा गसि इंद्रिसे सुरबला को इचाइ नौ मयाम गसि खुन गाइ मयाम जिंसे खुन गाक्सि मयाम खुन गा थोइबा इमा इबेन मयाम गसि थोइबा मयाम जिंसे खुन दा खोगी पेरिफेरी एरिया दा अखोइ खुन गाक्सि इचाइ नौ लायदना को नोइ मरु यौतेना खलिबा हार्ट सिटी इम्फाल मयोन दो एगेरा बिष्णुपुर मयोन बाजार दो एगेरा थौबान बाजार दो एगेरा तंबाकी लेरिबा प्लेन एरिया दो बाजार मयोन सिबाउदा अखोइ यामना कोइ फ्रीली चटपगी खोगी कोन दे खोइदा जि लेरबना क्वेश्चन लाइनेबा मरमदि थमजलैबा अस्फागी मागी कनोसिना ताकपदि तंपाकता नोइ काउंटर जगह दत्र बाबोदा एनी बाजार दो एरगा सुदम फारगे हाबनेबा मै हाइ पोसक्सिदी सुबला फारगे हाबनेबा चिंगु चिंगनदी फारगे मै मखु चलगान मै हाइनिंग हाइरगे गानिंग मंगांगे मै तमिंग तौरगे हाबनेबा वास मखु पुचंगिदारगदी अदम बदनाम पे पदन पक्तुइनेबा होरन सर्विस टू करेक्शननी को अफों पोनी केनोमी यारम हाइरगा दम मेता सागी अदम त हाइ फिम लाइनेबा को अदै खोइना सिक्योरिटी खोइ ओइरे लौदुरिबा क्वेश्चन लाइसे अदुना सागी खोइ फोक्स की मो मनि हान हाइबि खमदो एखो याम चुमा पोट मने जुमाइदी लेइबा आर्मी लेइबा अचौबा दुगुम ब्रिगेड अचौबा कंपनी में ले खोइ को दमा फिटिस माउंटेन ब्रिगेड लेइबा मफम दुदि थबक सु लेजबि बागो सिक्योर ओरक्तरे हाइ ता हाइ जे मफम दुगि वाना तेबा मफम दुमि मांगि जे खोइ दिसि खोइ ngasai प्रजा के मुश्किल खदा हाइनरि सिगन तेबा यानद्रे खंगब सिबाउदा खोइ बैतै सिंजिना चेखम दबि कइगिनो हाइबे खोइ हाइ थोंद हाइ नेबसे हाइ नेबदि मदो खुदों थिबा थोक तिगि फै खोजुको हाइदि सोइदन मगि तोरकन हाइबे ऑपरेशन खोइ लेय चिंगनबे लेय खोइदा को अदुगुमबगी ऑफिस में हांग तगन अदु मसागी मगी तोवान कंपनी में लेरे हारदि लाइरदना नॉर्मली चपा जगह सिबाउदा आर्मी की लेब कंबुई मरक्ता खोगी पोट पुरमबगी को अदु यारमबगी पाखो ताइ दमो केनो हरिसु मंगाइ सन सुलाइ को हरिसु मंगाइ हार्ट इम्फाल सिटी मनुंग सिदने सिटी मनुंग सिदा अखोइ सुम ताबियोबा कना कना नखोइ बोफेंग पाइबा कोपा आर्टिस्ट पाइबा मुसुम ताबियोबा याम नकपन यारस देरेस एरिया दने कुकी सारिबनि खंदे को सादबनि खंदे कुकी की मयोन द मयोन खोयरगा मते लोन मयोन खोयरगा अदुम मते खनाबा हौबा अदुम वथी वरे ngang ba चैलेंजिंग तो उस्तर ngang ba करें को थाइना बोसे नियारस देरेस याम नकन ताब यावरि को अदु की मिसिन काय लेबि उदुनोबा सेंट्रल सिक्योरिटी फोर्स नंबर त यावबा अदुम कुकी मसा को कुकी मसा सिंदुना करें को थाइना थोक तो ओर मसु याय ओर मसु याय बट अदु नियारस देरेस अदुम लई हाबा सिमि खोइ खंगे को अइतारगदि कनागुम खरना साइ पोतो हाइजैने सिक्योर ओइद्रे खोइ हुजि अखोइ हुजिक सि
ꯆꯤꯡꯈꯣꯡꯗꯗꯤ ꯇꯣꯛꯈ꯭ꯔꯣꯕ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯗꯨ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏꯗꯅꯦ ꯑꯦꯅꯤ ꯀꯣꯖ ꯑꯃꯗꯅꯦ ꯃꯔꯥꯟ ꯑꯃ ꯕꯗꯅꯥꯝ ꯑꯃ ꯁꯤꯜꯂꯒꯅꯦ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯐꯪꯕꯅ ꯀꯩꯅꯣꯗꯒꯤ ꯐꯪꯕꯒꯤ ꯇꯥꯏꯞꯇꯀꯣ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯀꯩ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯃꯥꯡꯈ꯭ꯔꯒ ꯀꯥꯡꯄꯣꯛꯄꯤꯗ ꯐꯪꯉꯦ ꯐꯤꯕꯝ ꯂꯥꯛꯇꯣꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯇꯣꯏꯁꯦ ꯀꯣ ꯑꯩꯈꯣꯏꯗ ꯁꯤ ꯌꯧꯅ ꯉꯥꯡꯉꯛꯏꯁꯤ ꯏꯆꯟ ꯁꯨꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯅ ꯂꯧꯕ ꯌꯥꯕ ꯑꯃ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯞꯁꯟ ꯀꯩꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯀꯣ ꯑꯣꯞꯁꯟ ꯀꯩꯁꯨ ꯂꯩꯇꯦ ꯏꯆꯟ ꯁꯨꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯌꯨꯅꯥꯏꯠ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯃꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯒꯤ ꯊꯧꯅꯥ ꯀꯣ ꯃꯁꯤ ꯂꯧꯃꯤꯟꯅꯔꯤꯕ ꯗꯤꯁꯤꯖꯟꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦꯕ ꯗꯦꯟ ꯑꯃꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯔꯝꯇ ꯄꯟꯖꯔꯝꯒꯦꯀꯣ ꯀꯔꯝꯇ ꯄꯟꯖꯔꯝꯒꯦ ꯃꯁꯤꯗ ꯑꯩꯅ ꯁꯨꯝ ꯊꯃꯣꯏꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝꯗ ꯀꯔꯕꯦꯂꯥꯡꯗ ꯇꯧꯔꯒ ꯇꯥꯟꯊꯣꯛꯄ ꯍꯧꯕꯒꯤ ꯐꯤꯂꯝ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯩ ꯕꯪꯒ꯭ꯂꯥꯗꯦꯁ ꯇꯥꯟꯊꯣꯛꯄꯒꯤ ꯐꯤꯂꯝ ꯑꯗꯨꯝ ꯌꯥꯝꯅ ꯊꯣꯛꯅꯔꯤ ꯑꯇꯣꯞꯄ ꯅꯥꯏꯕꯔꯤꯡ ꯁ꯭ꯇꯦꯠꯁ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟꯗ ꯉꯁꯥꯏꯒꯤ 1961ꯗ ꯕꯦꯜꯖꯤꯌꯥ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞꯇꯦꯁꯟ ꯄꯤꯕ ꯑꯌꯥꯕꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯄꯥꯎ ꯇꯥꯔꯤꯀꯣ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯅ 1961ꯗ ꯕꯦꯜꯖꯤꯌꯥ ꯇꯧꯕ ꯇꯥꯔꯒꯗꯤ 1961ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀꯨꯀꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯍꯥꯟꯅ ꯑꯗꯨꯝ ꯇꯥꯟꯊꯣꯛꯄꯤꯈꯣꯕ ꯁꯤ ꯍꯥꯟꯅ ꯇꯥꯟꯊꯣꯛꯄꯤꯈꯣ ꯃꯁꯤ ꯍꯥꯟꯅ ꯃꯐꯝ ꯆꯥꯅ ꯇꯥꯟꯊꯣꯛꯄꯤꯈꯣ ꯂꯩꯍꯟꯕꯤꯒꯅꯨ ꯃꯅꯤꯄꯨꯔꯗ ꯃꯣꯏꯁꯤꯡꯅ ꯄꯨꯔꯥ ꯃꯌꯦꯛꯁꯤꯅ ꯀ꯭ꯂꯤꯟ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯂꯩꯃꯤꯟꯅꯕ ꯌꯥꯃꯤꯅ ꯀꯅꯥꯅ ꯌꯥꯃꯤꯟꯅꯗꯕ ꯀꯅꯥꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕꯤꯕ ꯑꯃ ꯆꯪꯉꯤꯕ ꯏꯆꯟ ꯁꯨꯕ꯭ꯔꯥꯀꯣ ꯑꯗꯨ ꯅꯠꯇꯗꯅ ꯆꯟꯅꯩ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯄꯣꯠꯁꯛꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯀ꯭ꯔꯥꯏꯝ ꯊꯣꯛꯅꯕ ꯁꯦꯝꯕ ꯊꯧꯗꯤ ꯑꯩꯈꯣꯏ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯄꯣꯠꯁꯛꯁꯦ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯐꯣꯡꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯀꯣ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯁꯨꯁꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯄꯣꯄꯤ ꯌꯥꯟꯊꯠꯂꯨꯕꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯇꯥꯟꯊꯣꯛꯄ ꯍꯣꯠꯅꯔꯨꯕꯗꯒꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯃꯌꯥꯝ ꯑꯃ ꯃꯔꯨ ꯀꯣꯛꯊꯣꯛꯄꯗꯣ ꯀꯟꯅ ꯍꯣꯠꯅꯔꯨꯕꯗꯒꯤ ꯃꯌꯥꯝ ꯄꯟꯕ ꯃꯐꯝꯅꯤꯀꯣ ꯑꯗꯨꯒꯤ ꯑꯦꯖꯦꯟꯗꯥ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯟꯅ ꯀꯟꯅꯕ ꯍꯣꯠꯅꯕꯤꯀꯣ ꯃꯗꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩꯗ ꯑꯣꯟꯊꯣꯛꯅ ꯅꯣꯡꯃꯩ ꯀꯥꯞꯄꯤ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯗꯨꯝ ꯆꯦꯟꯖꯅꯦꯕ ꯌꯥꯝꯅ ꯇꯝꯃꯀꯣ ꯑꯗꯨ ꯇꯛꯊꯣꯛꯑ ꯃꯇꯨꯡꯗꯅꯦ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯂꯥꯛꯆꯈꯤꯅꯦꯕ ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯍꯣꯠꯅꯕꯤꯌꯣ ꯃꯗꯨꯒꯤ ꯄꯣꯠꯁꯦ ꯍꯣꯠꯅꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯦꯛꯁꯨ ꯃꯌꯥꯝ ꯂꯣꯏ ꯍꯥꯏꯅꯩ ꯋꯥꯔꯤ ꯁꯥꯟꯅꯅ ꯁꯨꯝ ꯄꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯨ ꯍꯥꯏꯅꯩ ꯋꯥꯔꯤ ꯁꯥꯟꯅꯗꯕꯗꯤ ꯌꯥꯔꯣꯏ ꯃꯠꯁꯅꯤ ꯆꯨꯝꯃꯦꯕꯀꯣ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯅꯥꯒ ꯁꯥꯟꯅꯗꯣꯏꯕ ꯀꯣꯏꯁꯟ ꯑꯃ ꯑꯗꯨꯃꯗꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕꯤꯌꯣ ꯍꯥꯟꯅ ꯀꯣ ꯃꯤꯌꯥꯝꯗ ꯍꯨ ꯏꯁ ꯍꯤ ꯀꯨꯀꯤ ꯀꯅꯥ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯍꯧꯖꯤꯛ MLA 10 ꯀꯨꯀꯤꯒꯤ MLA 10ꯁꯤꯁꯨ ꯀꯩꯗꯧꯔꯦ ꯀꯨꯀꯤꯒꯤ ꯀꯦꯅꯦ ꯍꯥꯏꯔꯤꯕ UPF ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯆꯠꯃꯤꯟꯅꯅꯤ ꯀꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯁꯟ ꯐꯪꯉꯣ ꯑꯩꯈꯣꯏ ꯈꯣꯡꯐꯝ ꯍꯣꯡꯍꯜꯂꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯐꯣꯡꯅ ꯍꯥꯏꯈ꯭ꯔꯦ ꯖꯤꯔꯤꯗ ꯁꯤꯔꯤꯕ ꯆꯍꯤ ꯊꯥ 9-9ꯗꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯆ ꯑꯉꯥꯡ 3 ꯅꯨꯄꯤ 3 ꯍꯥꯠꯂꯤꯕ ꯄꯣꯠꯁꯛꯁꯦ ꯂꯃꯟ ꯈꯨꯝꯕꯅꯦ ꯍꯥꯏꯅ ꯄꯥꯎ ꯍꯥꯞꯀꯠ ꯍꯥꯏꯈ꯭ꯔꯦ ꯐꯣꯡꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯒ ꯀꯔꯤ ꯅꯦꯒꯣꯁꯤꯌꯦꯠ ꯑꯣꯏ ꯁꯥꯗꯣꯏꯁꯤ ꯑꯗꯨ ꯆꯨꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯐꯥꯔꯁ ꯂꯩꯕꯥꯛ ꯀꯟꯅꯅꯕ ꯑꯩꯒꯤ ꯖꯥꯇꯤ ꯐꯨꯔꯨꯞ ꯀꯟꯅꯅꯕ ꯀꯣ ꯊꯋꯥꯏ ꯂꯟ ꯊꯨꯝ ꯊꯋꯥꯏ ꯃꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯌꯣ ꯏꯆꯟ ꯁꯨꯝꯅꯀꯣ ꯃꯊꯧ ꯂꯥꯛꯆꯅꯤꯡꯉꯤ ꯑꯗꯨꯝ ꯄꯤꯁꯇꯣ ꯑꯗꯨ ꯅꯠꯇꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯃꯑꯣꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥ ꯃꯌꯥꯝ ꯆꯠꯊꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯝ ꯈꯥꯝꯃ ꯑꯃꯗ ꯃꯑꯣꯡ ꯂꯥꯛꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯄ꯭ꯔꯖꯥꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯚꯥꯕꯨꯛꯅꯤ ꯈꯟꯕꯤꯒꯅꯨ ꯀꯣ ꯚꯥꯕꯨꯛꯅꯤ ꯈꯟꯕꯤꯒꯅꯨ ꯁꯣꯏꯗꯅ ꯏꯁꯨ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯂꯥꯁ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤꯀꯣ ꯑꯩ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯥꯏꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯀꯣ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯀꯣ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯑꯕ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯃꯀꯣꯟ ꯑꯃ ꯁꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯍꯥꯏꯖꯤꯟꯗꯅ ꯉꯁꯤ ꯃꯅꯤꯄꯨꯔꯁꯦ ꯃꯆꯦꯠ ꯇꯥꯅ ꯐꯛꯅꯕ ꯍꯣꯠꯅꯔꯕ ꯑꯗꯣ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯃꯆꯥ ꯅꯥꯏꯕꯔꯤꯡ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯒꯟ ꯄꯣꯏꯟꯗ ꯅꯣꯡꯃꯩꯅ ꯅꯝꯗꯅ ꯀꯤꯍꯟ ꯈꯣꯡꯍꯟꯗꯅ ꯆꯠꯊꯔꯛꯑꯕ ꯑꯗꯨꯒꯨꯝꯕ ꯂꯥꯂꯣꯡ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯄꯨꯟꯖꯟꯃꯤꯟꯅꯔꯀꯥꯟꯗ ꯑꯄꯨꯟꯕꯒꯤ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯕ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯂꯩꯃꯤꯟꯅꯔꯤꯕ ꯍꯥꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯁꯤꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯥꯡꯅꯤ ꯑꯗꯨꯗ ꯌꯥꯎꯃꯤꯟꯅꯁꯤ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯊꯧꯗꯥꯡꯁꯦ ꯍꯥꯏꯕ ꯃꯐꯝꯁꯦ ꯑꯩꯅ ꯑꯩ ꯂꯥꯛꯁꯨ ꯊꯝꯖꯩ ꯑꯣꯀꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯕ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯆꯪꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯤꯃꯗꯤ ꯑꯣꯖꯥꯒꯤ ꯑꯄꯤꯜ ꯇꯧꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯉꯥꯛꯁꯤꯅꯁꯨ ꯈꯔ ꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯆꯪꯁꯤꯟꯕ ꯁꯤꯒꯤ ꯇꯉꯥꯏꯐꯗꯕꯗꯨꯃꯁꯨ ꯊꯝꯕꯤꯔꯤ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯔꯒ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯗ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯤꯒꯤ ꯄꯦꯟꯗꯕꯁꯦ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡꯒꯤ ꯑꯜꯇꯤꯃꯦꯇꯝ ꯊꯥꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥꯒꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯟ ꯁꯨꯕꯂꯥ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯖꯤꯔꯤꯒꯤ ꯀꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯧꯁꯤꯟꯖꯔꯝꯒꯦꯀꯣ ꯖꯤꯔꯤꯒꯤ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯤꯁꯨ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏ ꯑꯀꯟꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯆꯪꯍꯜꯂꯕ ꯄꯣꯠꯇꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯦꯅ ꯍꯥꯏꯕ ꯑꯗꯨꯝ ꯄꯟꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯇꯝꯃꯀꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯦꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯂꯧꯈꯠꯄ ꯌꯥꯕ ꯈꯔ ꯂꯧꯈꯠꯂꯦꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯃꯛꯅ ꯊꯃꯣꯏ ꯄꯦꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯇꯝꯃꯣꯀꯣ ꯑꯗꯨꯃꯗꯤ प्रजाꯁꯤꯡꯒꯤ ꯀꯩꯅꯣꯗ ꯂꯩꯔꯦ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯩ ꯁꯤꯃꯛꯁꯨꯅꯤ ꯍꯌꯦꯡ ꯂꯥꯛꯇꯣꯏ ꯀꯣꯏꯁꯟꯁꯤꯀꯣ ꯍꯥꯏꯗꯅ ꯍꯌꯦꯡꯒꯤ ꯀꯣꯏꯁꯟꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏ
adi respondent thari che thari bai kamu hai tare kamai pakhum pi kaudi kamu sing siu adum tauri lore further inquiry investigation tauri thigali ko yengi khonari thiri lore adum se adum machine duine ijin sula ko aduna laiba issue je in haijening di se mi mang bagi wasun tab ko mi mang bagi wasun tab eng sa thanau pi praman tojeri do nomai ka pakhi poto kana gumba leader khari sma haiba su yawo e bako no mi sam so brai jibo nomai maru manga tar ka ko ke doroge ai tu bin leu ke no kamin ka su no me ke doroge ga haib khoi tai sometimes ko tam ko asini ba chanai posakse aduna nomai maru ma kapa nomai maru lam kapa bom ama kapa belu ka su khena de tam ko mane crime is crime ado tajin na post ndo operation to do khotna pha na punna chakhai na kuki kamu to buni haraga di thamo ji pina do ko aduna ka phre kai nomison so udre kai no lore natra adi ka pe palo siraga na koi kadang man da ichan na ma ningon maw ma men la ka sikanda bom ka thar ku dina te sniper na ka bu pan si bani ko question je ko ju kan adi nomena ka palo si bu ju nomena ka palo si na tabra ba aina adu su crime na tabra ba adida bom ka ko na ti sniper na ka bu palo si bani mo forensic science ki report adu phangi ai tamko adu machine re natra केस फुल देंगे तो रेगा सोदे नमना से कोक्तागा टोंगावी तंगसंग बिगा ताइनाबा करक्ता सोरोक मथक्ता आइको स्कॉर्पियो मदा आईडी बॉम्ब फिटोक छलगांदा थोंगा तुम चाव थोंगा थुगायरगा मिचम हाके होना पोतो सिनारे अदो अखोय ड्रग चाबर कना होने का फारो संगरे तबको अदो चेना मेन खोइना हाइजेनिंग दि मदुदि द क्राइम तोलिबा टेररिस्ट की थबक तोलिबा अंगां किडनैप तोलिबा अंगां फारिबा अंगां ओट नै तो कमुसुगी मास्टरमाइंड को कनो तो कनानो अदु खंदु लेदो थितुगी हाबने मदुगी मिदो फॉर एग्जांपल पाउडर हाकुई कुंबा को मोइदो फार कांदा बुक तोर कांदा मोइदने अमतंग यादे खंगन बिउ हाबने खोइ पतुको अदुना सिले इशुजी मतंग दैसन सुला खोइ याम हाइनिंग दे अदुना लास्ट हम्बल रिक्वेस्ट नि लैमिनै बे खोइ प्रजा खुदिंमंगना अखोगी जाति अखोई इरेबाग इफुरुप करना होना जबना तना अखोई ऑप्शन लेते तमको अदुना अखोई लाइब्रेरी इमा इवेंट खुदिंग मा अमको दिम कप थोपियु को इमा इवेंट खुदिंग मा खोंगसेट मछि लांबिरो मचा ओबे हम कनबिरो लेबा कन होना बिरो अदु इमा जि थौदांग दो थौना दो अमतंग पिबिर कांदा मणिपुर कन कमना होना बि होना मिनरसे हमजाय थमजरी इमा ओके सर थैंक यू